Haigang ibudong marzingi khubamda anauba integrated mega tourist circuit ama semgatnaba thabak paikhatpa haukhre. Hauzik mapung oiba pau. Haigang kendrogi manung channa leiriba ibudong marzingi khubamda anauba integrated mega tourist circuit ama semgatnaba thabak paikhatpa haukhre. Tourist circuit asigi manung sanna ibudau marjing dagi haurakliba Manipur gi sagol kangjai masana bu ningsingduna achauba polo gi statue ama khingadauri hiram asigi matangda ngasi ayuk hangang kendragi MLA N Biren lusingwa miyoi kanglup amana polo gi statue khingadauriba hamadi mafam asi yaunanaba semliba lambi gi phibam sing yengsinki MLA N Biren na paumi singda phongdorakpada ibudau marjing polo complex ama hangangda thamgadauriba asigi master plan sembaloide masigi mathakta Ministry of Environment Forest and Climate Change na forest gi clearance pirakhibaga loinana statue asi thamnabu hotnabada tourist department na lupa crore tara nithoi gi senpham kaithoktuna thamle haina MLA na haiki polo sanabada sinariba poni heba masigi saase masigi sagol se ngasi sida leiro ko budo marjing sigi magi sayon madugi potnina polo krai de hogi Manipur gi karamba mafam no adudi marjing gi sagonduni haibadugi madugi peculiarity duni koina prajada attract owner bohnari hujik so aroi bani laise hujik so budo marjing koramba lakpase adom nungti gi haitare aduna masimaga lagadi sidi foreign gi India gi ngakna tanako foreigners in attract to ngam ni habi thajaba mamang international polo tournament gi lakko so loina visit to biramista moi aduga kitang koina madu same sadna thambiragadi hena attract to gudra habi gi pot ni koina Edet college taruki ozasing pak takna na pham thadokpagi khongjang sangsinaba sem sare haina All Manipur Government Edet College Teachers Association gi Secretary M Surena ngasi kongwada laiba Standard College ta pangthokpa wakat mifamda phongdokre Makhatana haikibada Edet College ki Oza Singbu Manipur University gi chana kanglon matungina staff singi post piduna loksinba service protection piba UGC gi taruk suba pe chana halu haibena singwa demand tawduna April gi tang tara mathoi dagi changsilakliba khongjang gi manung chana May gi tang ahum dagi pak sana suti lobagi khongjang changsilagani Maduda sarkar na tabidrabadi paktakna na pham thadokpagi khongjang changsinnaba sem sare haiki adubu ekoi demand ji phangdabanina ekoi leptana changsanjari aduna ekoi tagliba tang ahum si ekoi gi megi tang ahum dagi siswa gi strike se hobagi ekoi schedule tang kun manga de lauthok chagre aduga sidamu ekoi gi demand ji bi daba taragadi ekoi amuk madugi resignation mass resignation isa pudi mo resignation gi tender tang kun thra bogi manungda ekoi resignation tender sing ji sui logurga khomjalaga ekoi sem chadnu tomana bangasi lauthok charaga Imphal municipality ki jagada nong hek tabagi ising achau thokhaliba asi chawkhalakpagi mingda yum kai sajilakpa amadi leigadaba matik taba iram nala thamlaktabadagini haina MLA RK Anand haikre Southern Imphal Youth Organization Ningthemsa Karong Youth Men's Development Organization Hairang Goithong 20th Century Club Chingtham Lekai Southern Imphal Cultural Organization Laurembam Lekai Hamadi Young Friends Union Kaisam Lekai na sinduna chathakiba iram nala sengdokpagi thoramda mahakna makhatana haikibada Khutsemgi isingi chawthok tanaba praja pumnamak gyan taminaba matam oire mahaki kendra manungda praja singi darkar leibasing phanghangani water supply ahum saba loiduna sangagadabada ngaire miyoi kharana MLA thabak tawde hairibasi praja singna achumba du khanglamgani food security ki ration card athuba matamda local body singda khutsinaraga yenthoklagani haiki Imphal municipality area lei myam singsi koi et nong tabda nong ma hingam tang nong tabda to ising dum chawe hana masigi kino si thengnaram de adubu hada masi kari kino na koi na sub khana bada koi gi drain le rakta ba maroi na koi sok jam chaw me koi ngang ngori ngade yam chaw chaw le mo khom ba le lai gi de se am loi na mo some encroach stone or pa ha ga yum sa jan ko 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 si me am thing mar mor ga drain le ke drain se le ga su masi permanent problem mo ina koi Imphal municipality areas le ana one time ina le river ke mo me am sing drain gi construction da kai da koi kari ai ni koi gi sengdok sengin to me am se pesa se thada sia da du gi wakal lol ama koi oi ba decision se le jare handa ki lakada fan khara sidi priority se koi drain gi si si da loi no mai am gyana zara ga hai ta me se loi no pi si na du gi ya na bi maka da tabuk si maka ta ba tabuk paikal ka do me am se koi MJNRGS ke koi lakwa maroi na gi tu da per person loi no da chakrani
रिम्स के रेगुलर डायरेक्टर अमा थंबा ngamdriba asigi maruiba maram asi karigino haina ISTV na hangbada नौना रिम्स की डायरेक्टर इंचार्ज ओइरक्लबा प्रोफेसर अरुण कुमार ना वाफम कया फोंदोरकली अैन सुम ताजबदा 65 हाबसी ऑफिशियल ओइरे 65 हाबसी सुपर एनुएशन एज नि डायरेक्टर गी अदु ओरगदी हानगी सनरिबा रूल्स एंड रेगुलेशंस हाबदी मैक्सिमम एज अप्लाई तो मतमदा अदु मयाम सी सेमदोरकम दरकार ले असिना चिंगबा मैक्सिमम एज ऑफ applicant adagi magi teaching experience magi administrative experience ate semdo ka da yam laiba asina maram moidana hoji phawda regular oba director amma hapasigi confusion asilapani रिम्स दा वोम लंगसिन बयाउना तोंगान तोंगान बा मराल कया पीदुना चथरकलिबा थबक असिना रिम्स असि सेंजा थुमजा तौबा अमदि अरानबा थबक कया चथरे हाइबसि यानिंगब्रा हाइना हंगबा मतमदा प्रोफेसर अरुण कुमार ना वाफम असिगी मतांगदा मखाताना वाफम कया थमलकली मसिगी पाखुमसि खुमबसि यामलुई करिगिनो हारेगा रिम्स खक्तनते मणिपुर लेस there are so many institutions government semi government the government also Manipur government central government high basing sidasu adum masigi allegation ji leitab nate mi na tawriba allegation myam si ai chummi natraga lali haibagi ai right leite maran siri ba makoi sinduna khumbatare ai kanu dagidi aigi tarap tagidi aigi side tagidi ko ai comment amta piu ngamte sigumbus ani am nungai tabal lerega su sokpa yaba mass casualty thokpa yaba asigumdi ai amuna bu ore ai tawanjadingde ngarang ayuk Lilong police station gi manung sanba Lilong haurebi awang lekai tairen makhongda kakwa namarak pam lekai dagi sagol sem prasanta kauba naha ama thauri yanduna siramba thodok adugi achumba langla langjin putho u haina ngasi su kakwa da lambi thingbagi khongjang jangsin ki misi asigi matang da sengkiba je sina kakwa namarak pam lekai da miyam gi oiba mifam pangthokre mifam aduna mihat pa puthok triba phawba Lilong da leriba lupsing luching basing amadi anti social oiba sing boycott tawbaga loinana misi asigi daita Lilong gi lup amadi luching basing na lawgadabani haina warep lawkre mara leiba sing puthokna bo honabada Lilong gi miyam Lilong police amadi singjamai police na je sida mateng pangbi haibo wafam sing phongdok naki achumba puthokna bo honabada mateng pangbi haina prasanta gi mane sagol sem ranina phongdokhi जेसीगी वांगांग लोई थांगजम लालमनिना सरकार की माइकैदगी चेनब मियोय फाद्रिब फावबा खोंजंग जंगसिन खिगनी चीफ मिनिस्टर उन्नदुना मेमोरेंडम पिसलब मतुंगदा सरकारना लौरकवा वारेप की मतुंगिना खोंजंग जंगसिनबा जंगसिनदबा लेपकनी हाइखि असिदा अमदि लुसिंगसिना प्रशांत बिहार तसेनब मियोयसिन अथुबा मतमदा पुथुकुना मियाम फंगना जंदी पिमिनसे करिबोबा प्रशांत बिहार असिगे लंगा लंजित पुथोक्रबा अमदि एंटी सोशल ओइबा वाखल्लो अमदि एंटी सोशल ओइबा सेंडाल लंबिसिंग खुदक्तगी लेटरबदि मणिपुर मियामना अकंबा खोंजंग संसिनबा थबक पाइथानबा वनगनि प्रशांत बिहार तसेनबसिंग फादना दलिदिगा लैखिद्रबदि इमुंग सरकारना खसमनुपा थबक ओइना थिंथदना पाइथानबा अफिस तौबगा लोनना प्रशांत बिहार श्रीलंका लंजन पुथोक्रिबा फावबा Lilong lupsing amadi lusing lusing amadi anti social oiba miyoysingi matapda boycott tawbagi khongjang jangsilakani Fayeng da natai sadaba firol setuna changlakwa athingba thamle haina Fayeng apunba nupi lupna phongdorakli ngasi Fayeng makha community hall da lup asigi nauna thaupuna ba phamgiba mifamga mari leinana president angom toma leina phongdorakibani mahangna makhatana
खुल असिदा मयाई काबा चिंजाक सिजनरगा नातै चादबा थबक चथबा यारोय लम कोइबा लाक्पा नुपी सिंगना नातै चादबा फिरोल सेटलगा चंगलक्पा अथिंगबा थमले हाइबगा लोइनना फयेंग मयाई फाउदुना चटलिबा लंबी अथुबा मतमदा सेमजिनबियु हाइकी था असिगी तांग कुनमरीदा रिम्स की ओपीडी दा हैंड ग्रेनेड अमा थमजिलंबाबु यानिंगदाबा फोंदोक्तुना रिम्स की नन टीचिंग एम्प्लॉई वेलफेयर एसोसिएशन ना सिंदुना ngasi ओपीडी ममांगदा एसोसिएशन की मियोइसिंग अमदी रिम्स ता तमलिबा महेरोय कया यावना यानिंगदाबा फोंदोक्तुना वाकत मिफम अमा फामख्रे पनबा याय मदुदी रिम्स की ओपीडी दा हैंड ग्रेनेड अमा थमलंबा अदु केसीपी मिलिटरी जॉइंट कमिटी ना निहाइना क्लेम तौरकपा लेख्रबनी ngasi wakat mifam aduda hospital asi mihat pung nakte aikhoi santi pami aikhoi yeknaba nate bom yeknaba da season now haina thaba play card kaya season aki wakat mifam adugi marakta ngasi da naungna rims ki director oina thaupuba haukraba professor dr chongtham arun kumar su laktuna changsil liba khongjang loi sing aduga wari sanaki mahaki maikaidagi hospital haibasi ana ayek kayagi tinpham oibana yariba makhaidi khongjang asi handokpiu amadi opd hangdokpiduna makhadana ana layengi thabakta saruk yabiyu haina appeal tauki wakami pamaduda saruk yakhiba rims ki maheroya mana phongdorakpada hospital manungda bom thamjilamba si yamna hakchinna lawbaga loinana karigumba pokhairamba tarabadi maduda thokadaba asi ana khudingmak adu ubiduna asigumba thawong sing asi matungda amuk hana tawbiganu haiki Naikoi si rim satra bani na tu si gumba thabak to se ayam kai bani si hospital hai se kano mi naba gumba yengba mafam ne du yardi si gumba mafam da si gumba thabak se to bado tokpio si thabak se yam kai ba thabak ni this is very uncivilized and this is something very if they have some demands then let them discuss with the government through negotiation or some other things means but we really criticize and condemn this kind of act in a place like hospital where patients are treated. National Foundation for Communal Harmony ki makhada paikhaliba project assist ki makhada Imphal West district ki oina khangatlaba beneficiary singda financial assistance ki benefit lagliba mi gi tangani ningthogaba nimita Imphal West DC office ki complex ta leiba Kombirai hall da yenthoklagani haina district social welfare officer Imphal West na khangalakli pawgi marak thana temre matang lawjari adum karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lifsaf syrup sijinabiu adungi awaba punama koknabigi pambaini diabetic na naraba anaba singnasu sijinaba yaraba lifsaf capsule shu phangbigani lifsaf syrup amadi lifsaf capsule naraga laying babudi najingai da saksal hobana hena fai delightful cupcakes with creamy vanilla filling from Winkies, the cake specialist. A magic mix of chocolate and vanilla marble cakes from Winkies, the cake specialist. Imphal East West amasung Bisnupur district ki oina Manipur government ki regular employees singda service loan lawbi khudong chaba pizari athuba matamda amadi araiba mong da lawbi ba yagani enna akupa marol gidama contact W Imphal Finance Cooperative Thrift and Credit Society Limited head office Loklaubung branch offices Pauna International Market and Bisnupur Bazaar Bisnupur. Wanted some electronics mechanics for repairing ISTV set-top boxes at different places. Bisnupur, Thobal, Kangpokpi, Imphal West, Imphal East. Willing electronics or mechanics may contact Secretary ISTV Network. Breaking batong taram na moksari. Sekmai Kendro gi manung sanba fayeng da lebe school amadi analayang sangsing Kendra sigi MLA na yengsin bada mong maril tada bagaya thengnare MLA KH Devendra na yengsin ki baduda fayeng primary school season abaya ba ka amata lairam da batana tana maheroi tana ni thoi khakta ngairam ba thengnaki school asida oja manga lairi headmaster KH Giridhari na mahai tampham sang mawong tamandaba asina mama mapa singna school asida macha mahai tamba Thaninglak tabadagi private school singda loina chatkibani mamangdadi maheroi humpurom leiramki school gi awada passing asi government ki mari leina basingna yengsin haningi haiki khongchat aduda maheroi chani kontrahom doi leiba fayeng high school gi phibam yengsin bada oja amadi school building semjin bagi mathau taba fencing khabana jingbagi awada passing thengnaki
Phayeng Kangjaibung Upper Primary School su mahai tampham ka sunadabadagi class ani ka amatada punna taminaba thengnaki. Phayeng Primary Health Center Dr. Watpada Natana nurse ke awatpa amadi handak yuhar habada chekhai kiba building semjan haningi haiba wafam mafam duda leram staff singna phongdoraki. Awara pasing asi mari lenabo authority da khanghanduna athuba matamda men khatnaba hotnagani haina MLA ke X Devendra na phongdoraki. Class ani si same room da tapi bugumba sung lere adagi akoi grade 4 ge amata leitre na tapi re samaina akoi gi hospital so hospital gi akoi gi rest house ga akoi gi quarter type leiga ga si akoi gi adaki RPM ka hen gi na leite bugumba adagi doctor masingwat ko nurse masingwat ko awat mayam ma akoi thenare hariba akoi na wadiba oja na ta doctor na to nurse na ta grade 4 leiba sinje akoi mari leina concern department da akoi na aju put up to ge haraga awat ba sinjam thun hapan na ba akoi sinjagani haiba ai tamjari Naharol khudingmak larik laisu haiba khaktada mapung phaba chawkhatpa ngamgani haina Arunachal Pradesh ki hana governor oirambata natana army chief oiramba general JJ Sinhana ngasi Manipur Press Club ta pangthokpa Aryans Group of Colleges Chandigarh na awang nongpok lamdam gi mahairoi singi akhanana pinana scholarship hawdokpagi thoramda haikre Thoramadada Aryans Group of College ki chairman Dr. Tansu Katariana phongdokhibada ngasi hangdokliba scholarship asi awang nongpoki nupi yangkhai nupa mahairoi yangkhai punna mahairoi chamada khudongchaba pigani Mahairoi singna mahai tambada changba achangba senphamgi chada yangkhai scholarship phangani lemhauriba chada yangkhai na bank ki loan oina lawba yagani khudongchaba si phangningba mahairoi singna free helpline number 180030003888 ta miss call piraga register tawba yagani haiki General JJ Sinhana makhata na haikibada Indiana malemda nahagi masing khwaidagi yamba oiriba sigi kanaba phajana loge hairabadi education natana atopa pambai leite naha singna tongan mamai kaidagi piriba khudong chaba sing lauraga awangba thaki mahai tamnana ba hotnaba mathautai haiki As compared to most countries in the world, our youth is our strength, and you are the future leaders of this country. You are the future administrators of this country. You are the future educators of this country. So I have great hopes in you, and I applaud the efforts of institutions like Aryan groups of colleges who have taken this initiative to offer scholarship to students, partly from their resources, partly as loans from banks and other organizations. Kumbi Kendra ki MLA S Bidana tarulak suba oina Kendra sigi manung dalaiba handaki nong nungsina awana takraba amadi lena sokhankraba mayum makai lejadraba singda jinga bandal yangkhai ngasi wangu sandangkhong makha lekai da yenthokre Astem Priya Kumar kauba miyoi amana jinga sing adu beneficiary singda khusinaki Megi tangkunithoi da scheduled tribe demand committee Manipur na sinduna maitai boy India ge scheduled tribe ki list da chalhalu haiba dabi tawduna Imphal da chatkadoriba khongchat asida Umanglai kanba apunban lupna mapung phana sagatpaga loinana saruk yanaba firep laure hairi mipum khuding makna khongchat asida saruk yaduna maitai singbu India lenga ki scheduled tribe ki list da yawhannaba honaminarasi hairi pauge marak thane teme break amukha na logzari Unique Education Admission Open 3 months SA1 Foundation course for CBSE Class 9 and 10 5 months Foundation course for CBSE Class 11 and 12 Science Vacation course for Navodaya, Sainik and Outsiders CBSE school students 3 months Advanced course for CBSE Class 11 Science Girls Hostel at the same block Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolib syrup amasung capsule diabetes singidamakta jolib capsule chabiyu Manipur gi ahanba beautification center mafam sida mahing uring unsa khoiba ariba dakfam phahanba ngami tattoo mole freckle na chingbasu lauthokpa yai hakjang gi ahenba fat pamdaba body gi hair lauthokpa yai ngasimak unabiyu Dr. Madhubala Laser Beauty Clinic MZ Avenue Imphal Delta Tutorials for CBSE. Admission open class 9, 10 and 12 science from April 4.
Class 12 Arts from May 4. Class 11 Science from June 6. Vacation course for Navodaya and others from May 4. For detail, please visit Delta Tutorial between 6 am to 7 pm. Amuka na taram na mo oksari. Tha sige kun mari ge ayupung tara mathorom tabada Palace Compound Haijingang Road tagi Thaudam Ritendra Singa alias Babu apokwa Thaudam Biren goba sahi nifuni thoram suraba miyoy asi yumdagi thokibadagi hanjilaktre hairi mahak kuchu ngawi mamai koidan nei fit manga inchi nipan wangi mahak na thokiba matamda waw thangna ba machugi khongraw ama setki higok machugi t-shirt ama litki kanagumba singna marhaku thengna birabadi manak nakwa police station natraga mobile number 9856164101 natraga 9856212161 da pau pibiu hairi Boxer Mary Kombu Rajya Sabha ki MP oina khalakpada Manipur Amateur Boxing Association na nungaiba phongdorakli mahakna association asigi matik saba infrastructure amadi hena phaba training ki khudong saba sing phanganbada mateng panglakani hainasu thajaba phongdorakli Rio Olympic ki dama qualified oiduna mai pakpa oirasnu hairi Hangangi budok marjing ki khubamda anauba integrated mega tourist circuit ama semgat naba thabak paikhatpa haukre ISTV pamiyang tabel punang ko amukha na kurum dari